Kumja lisingani ni pani March kunmari chahi adugi yausang kumhaigi marini chanba numita hairoki lekai amada sinba yausang thabal chongduna leiringaida ikhang khangawdana masak khangdaba singna nongmai kapsalakpadagi thabal chonglaga leijaba hairoktagi pakhang leisabi ahum thokchom romesh thokchom promila amasung laishram nirmalana leikhidabagi tarataretlak suba ningsing thauram ngasi mikap mirau kholga loinana Pangthokkhre Mangal Piba Numit haiba wakhalonda RPN Memorial Trust na silaga Hairok Part 1 Umang Laikol Manakta Leiba Leikhidaba Ahumgi Ningsing Sanglenda Mapungoiba Thoram Pangthokhi Ningsing Sanglen Manakta Saba Leikhidaba Romesh Promila Amadi Nirmalagi Ningsing Kubamda Imung Manung Amadi Miyamna Leishukatpa Leikhidaba Singi Thawaina Mapugi Leikolda Ingna Chikna Pothanaba Minitani Tumina Lepa Amadi Laibak Thiba Thodok Aduna Hairokta Purakhiba Awonba Kaya Miyam Puna Khananainaba Nangasigi Ningsing Thoram Adugi Mapungoiba Saktam Oiki Hairok SPO Chahumna Leikhidaba Ahumgi Mafamda Ikai Khumnaba Uttuna Kok non bagaloinana Leishukatnaki Ngasigi Thoram Aduda Sarukyakiba RPN Memorial Trust ki Publicity Secretary El Megana Paumi Singda Haikibada RPN Memorial Trust na chahi khudingi Mangal Piba Numit haina Ningsing Thoram asi Pangthoktuna lakli Laibak thiba thodok aduna maram oiraga Hairok amadi Manipurda purakhiba awonba sing adu ngasigi haurakliba mirol singda khanghanabagi pandamda Ningsing Thoram asi pangthokpani haiki